Birthday cake na kabo kay gi mamay da thomlamlaga masin manaw sining chitanan thok hore yamna tang na thok pa thogdok amada Madhya Pradesh ke Burhanpur district ta birthday thoram pangthok na ba pauna ni rom lumba cake leiraga bike amada tongduna mayum mai kay panglaki ba machin manaw ani kabo kay amagi attack tagi sining chitanan thok hore Firoz Mansuri amasung Savir ko ba pokmi na ba machin manaw ani na Bhopal dagi kilometer sahum ga kun lap na laiba Nepal Nagar dagi birthday ga mari lainana cake leiraga bike amada tongduna laikhom thokpa lambi da halakpada khanghauduna kabokay ama thoklaktuna tanarakpani haire machin manaw ani dugi manungdagi Firoz Mansuri na bike adu thoraklaga Sabir na maningda tongbane makhoi na kabokay adu chelakpa ubadagi bike adu gi khongjel yangkhat na ba honarabasu laikhom thoktuna anan balambi oibana mangam sanba ngamkhidei amaromda kay aduna tanaraktuna makhoibu laksinana ba anakpa maphamdagi chongsilakpada aping aphai waina bike ki maningda cake box paiduna laikhiba Sabir na kabokay adugi mamaida box aduna thomjin khibani haire mahausaga manadaba mawongda achauba box ama mamaida thomjilaktuna palaba kabokay adu sangaknaduna ngaihak yanglamlaba matungda manak nakpada laiba chugi farm amada mamai leiduna chensin khi haire lamgi sa adu kabokay ni haiba forest department asu confirm tawkhre birthday cake box adu Yauramdrabadi machin manaw gi punsi kari oiramgadage khalubada akiba phawi hainasu Sabir na agency da phongdokhe vaccine fazana kapa khul ahum manapi gani KNO KRA COVID-19 gi mayokta vaccinate mapung phana tawba cycle gi ahanba village ahum da manapi gani haina KNO Kuki National Organization KRA Kuki Revolutionary Army na lauthokre KNO gi makha da government ka tripartite tok chathariba KRA gi publicity secretary Ti simtena hai mapung phana hida kap thokpa ahanba village ahumda mathang sina lupa lak ama lupa lising hompu amasung lupa lising nifu reward pigani lup asigi operational area da leidiba mi singna hida kap thokpiyu cycle bu covid free oiba mafam ama ohenna ba singna ba si mayok narasi punsi kanana ba hida kap thokpiyu panba yabadi mamangda MLA Yamthong Haukipna cycle assembly constituency gi mapung phana hida kap laba ahanba village ahumda Manapi gani haina lauthokpa laikhrabani laumi singda pinana ba district singi har singthokna ba haukre har gi awatpa leirabadi pau pibirau lukhoi hauki bachahi kaya da laumi singna lau singu bagi matamda har darkar oirakpa matamda phangnada bagi thokdok wathok kaya ama thokiba adu handaki chahi gi oina laumi singna hek darkar leiba har sing pinana ba department na matik chana har sing paisinduna thamle media da har phangdre Atangba mamalda laumi singna har lainare haidiba adugi matangda laumi singna har phangdabagi awaba leiragadi department ta pau pibirau haina agriculture minister olukhoina phongdokre ngarang lamphel pata leiba agriculture department ki har thamliba godown gi district ki oina laumi singda pirana ba har singthokpa hobaga loinana minister olukhoina district singda yawada ba har sing adu flag off tawkhre har sing thadokpaga mari leinana minister olukhoina hai hokiba chahi kayada mangjaunana department na har singsilhaudaba lambi da ban blockade tauba landslide na singba taubadagi national highway singda gari chatpa yadaba loinana aina yadaba kayagi demand singna maram oiraga matam chana har singchinba ngamdabadagi har phangdabagi awaba kaya ama mayok ngaduna lakpa adu handaki chahigi oinadi mangjaunana har kaya singchinduna thamle kanagumba media da har phangnadre mamal hena laumi singna har leinare haiba wafam phongdoglakpa tare Haujuk phawbagi oina department ta har gi award pa leitri kana gumbana har phangde haiba leiragasu department ta pau pibi yu hainasu minister olukhoina makata na phongdokhi mahak na hai department na laumi singda darkar oiba phawde micronutrient na chingba kaya ama yanthokpa leikhre laumi singna phawhunna ba haurakpa siga iroina na urea har gi mathau tarakpa si yenglaga department na district ki leiriba district agriculture officer singi kuthangda laumi singda pinana ba har sing ase ngasidagi yanthokpa haubane tampa ki lokpham kharagi oina de haujik ising ningthina phangdribana thoidokna har gi demand tawba leitre adubu mafam kharada ithai laukhong fazana leiba chingkhong da leiba labu kayadi mangjaunana phau thaba honakibana haujik har gi mathau tarakpa dugi yenglaga har sing ase thadokpa haubane laumi singda yanthokna ba thadok liba har sing ase laumi singda ahongba mamalda phangana bane District Agriculture Officer sing nasu yamna transparent oiba maungda har sing asi yanthokpiyo official sing na har gi matang da wathok ohendana ba yariba makai hona biyo haujik har mamal hena yoli haibagi wafam ama
तारिबा असिगी मतंगदा डिपार्टमेंट असिगी कमिश्नर अमदी डायरेक्टर याउना तानरगा यंगसिनबगा लोइनना मखोइगी मथक्ता करी तौबा याबगे हाइबा दुसु यंगसिनगनी हाइनसु मिनिस्टर न मखा ताना फोंदोखे ngarang district singi har allocation sing thadoki baduda department asigi commissioner M Joy director KH Lalmani amasung department asigi consultant su oiriba hanagi agriculture gi director oiramba Fairoizam Rajen su saruk yakhe pangal phurupsa singsu covid vaccine kapthok piyu amokok vaccine kapthok pana corona virus tagi kanana ba amata ngairaba upai ni aikhoi pumnamak tonga dagi section baga loinana pangal phurupsa singsu covid vaccine kapthok lasi haina Amokok ki President SM Jalal na appeal tawkhre hata da leiba Amokok All Manipur Muslim Organization Coordinating Committee gi office ta ngarang pangmi singa unaba mada Jalal na haikhe hauzik malem da laichat ama oina sandoktuna leiba khudingmakta awaba chaitheng kaya pirakliba corona virus asidagi ngakthoknaba vaccine puthoroktuna laina asidagi kanana pa paikhatliba thabak ase aikhoi pumnamakke laibak fava amani masiga mari leinana Manipur laingak nasu mipum khudingmakta vaccine phangana na bahona duna Laibak sinba thungna vaccination gi thabak paikhatle masida miyam pumnamak maruoina pangal phurupsa pumnamaksu vaccine kapthok piyo mahakna makata na hai covid vaccination asiga mari leinana yumpham yaugdaba toknga kaya sandorokli basi miyam na thaja bigano vaccine kappa khaktana sathiraba laichit asidagi kanba ngamgadori bane lamdam asigi laikai da lariba club natraga organization pumnamak nasu vaccination asi paktak nana chathabada initiative lobiyo mohalla gi Imam Singh nasu achauba thodang lobiduna Tripura amasung atai state singda tawkhibagum lamdam asidasu vaccine kapthok minase Amokok amasung masigi constituent organization singi thomi sing ayambana ahanba phase ki vaccination kapthokre makhata na kabhogdaba thomi amasung volunteer singi damaktasu akhanaba vaccination ki program ama sinduna kapthoknaba honari miyamna singnaba leitana covid vaccine kapthok minaduna coronavirus free state ama ohellasi Lamdam masida lariba Muslim khudingmakna lamjau sorokta thokpa masajid chatpa amasung masajidta namaz sonbada SOP maintain tawbaga loidana face mask soidana upiyu haina Jalalna appeal tawkhi akan ba khongjang changsil lagane July tang kun fawgi manungda thabak join tahondaba taragade all Manipur police constable waiting candidate na akan ba khongjang changsil lagani haide waiting candidate of Manipur police constable 2013 batch na thadorok pacherol man hai JSC of Manipur Police Constable waiting list approved candidate 2013 batch na recruitment yaukhiba chahi nipan helaklei chahi mapan suraklaba candidate singde ngaibage thauna mangsilaklei 2020 gi June kungamanga da approve tawkhiba Manipur rifle candidate singde 2021 gi January tha da join tahonkhre laibak thiraba S bar oiraba sing asina nathaiduna thambide matam kuina waraklaba waiting list candidate singbo miyoibagi minungsi yengbiduna Paliba lainga kasina joining report piduna COVID ki waraba tanja asida laiba ki seba tawhanbiyo karigumba lainga na tha asigi kun phabugi manungda join tahondaba taragadi akan makhongjang sangsilagani haina cherol asina makha tare aroibada tabidi bapum namakpu thagatchare